ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ, ꯑꯗꯨꯒ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯑꯃ, ꯑꯁꯨꯝꯅ ꯊꯣꯛꯄ ꯀꯌꯥ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯀꯅꯥꯁꯨ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕ ꯃꯄꯣꯛꯁꯤ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ꯫ ꯃꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕꯒꯨꯝ ꯑꯩꯁꯨ ꯃꯥꯁꯨ ꯃꯤꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯕꯒꯦ? ꯇꯣꯝꯆꯧ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ, ꯍꯥꯏꯕꯗꯤ ꯃꯈꯣꯡ ꯅꯥꯝꯃ ꯑꯃ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯅ ꯃꯥ ꯁꯦꯛꯂꯒ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯆꯠꯄ ꯅꯠꯇꯅ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯀꯌꯥ ꯊꯋꯥ ꯁꯥꯕꯤꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯜ ꯃꯃꯥ ꯃꯄꯥꯅ ꯁꯣꯏꯅꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯇꯣꯝꯆꯧꯁꯨ ꯃꯃꯥ ꯃꯄꯥꯅ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯄꯤꯔꯒ ꯃꯥꯅ ꯊꯣꯛꯄ ꯍꯤꯡꯉꯨ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯒ ꯊꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯊꯝꯕꯥꯜꯁꯨ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯃꯕꯥꯅꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯍꯤꯡꯂꯤꯕ ꯁꯪꯁꯥꯔꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯥꯏꯔ ꯑꯅꯪ ꯈꯥꯏꯗꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯊꯝꯕꯥꯜꯁꯨ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯅ ꯋꯥꯏꯍꯦ ꯉꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯀꯩꯅꯣ ꯑꯁꯨꯛ ꯋꯥꯕꯁꯤꯕꯣ? ꯑꯁꯨꯛ ꯀꯨꯏꯅ ꯁꯨꯔꯛꯄꯁꯦ ꯑꯁꯨꯝꯅ ꯋꯥꯕ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯍꯦ, ꯋꯥꯏ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯊꯕꯛ ꯁꯨꯔꯨꯕ ꯍꯜꯂꯛꯂꯒ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯆꯧ ꯏꯃꯨꯡꯗꯒꯤ ꯆꯩꯁꯨꯗꯨꯃ ꯇꯧꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ "ꯅꯨꯄꯤ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯥ? ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯎꯏꯗ, ꯅꯠꯇꯦ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ?" ꯊꯝꯕꯥꯜ ꯐꯅ ꯋꯥꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯃꯁꯛ ꯎꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤ꯫ "ꯅꯨꯄꯥ, ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯏ. ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯊꯕꯛ ꯁꯨꯔꯛꯄꯁꯤꯗ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯋꯥꯕ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ. ꯑꯗꯨꯕꯨ ꯐꯅ ꯋꯥꯔꯕꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ, ꯅꯁꯛꯇꯨ ꯎꯕꯗ ꯑꯩ ꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ." "ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ?" "ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ. ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯄꯥ ꯅꯆꯥ ꯅꯣꯏꯒꯤꯗꯃꯛꯇꯅꯤ. ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯂꯩ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯊꯣꯛꯇꯅ ꯊꯝꯂꯤꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ. ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄꯒꯤꯅꯤ. ꯃꯣꯏꯅ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕꯁꯦ. ꯑꯗꯣ ꯅꯆꯥꯅꯨꯄꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯎꯗꯦꯅ." "ꯂꯩꯔꯝꯒꯅꯤ, ꯁꯥꯟꯅꯈꯤꯕꯅꯤ. ꯑꯗꯣ ꯑꯩꯗꯤ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ ꯅꯨꯄꯤ." "ꯍꯥ? ꯀꯔꯤꯒꯤ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯦ?" "ꯑꯩꯅ ꯃꯤꯃꯥꯟꯅꯗꯕ ꯑꯣꯏꯕꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇ꯭ꯔꯦ. ꯅꯨꯄꯥ ꯑꯩꯅ ꯁꯨꯗ꯭ꯔꯒ ꯅꯨꯄꯤ ꯅꯪꯅ ꯁꯨꯔꯒ ꯑꯩꯕꯨ ꯊꯥꯛꯇꯅ ꯂꯩꯔꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕ ꯅꯪꯅ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯥꯏꯗꯅ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯅ ꯊꯕꯛ ꯁꯨꯕꯗ ꯎꯕꯗ ꯑꯩꯁꯦ ꯏꯇꯣꯝꯇ ꯋꯥꯔꯧꯖꯩ. ꯃꯄꯨ ꯃꯥꯕꯨ ꯅꯤꯟꯗꯥ ꯇꯧꯖꯩ. ꯍꯦ ꯇꯥꯏꯕꯪꯕꯕꯨ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯤꯗ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯅ." "ꯅꯨꯄꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯍꯥ? ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯅꯤ, ꯅꯆꯥꯁꯤꯡꯒꯤꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯌꯥꯏꯅ. ꯋꯥꯈꯜꯁꯨ ꯄꯪꯄꯤꯛ ꯄꯤꯛꯁꯟꯒꯅꯨ. ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ. ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯀꯤꯕ ꯂꯩꯇꯦ." ꯇꯥꯟꯖꯥꯁꯤꯗ ꯍꯦꯟꯊꯣꯏ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯃꯥ, ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯍꯥ? ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ?" ꯍꯦꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯎꯖꯕ ꯃꯆꯥꯅꯨꯄꯤꯅꯤ. ꯆꯍꯤ 4-5ꯗ ꯉꯥꯏꯖꯔꯤ꯫ ꯃꯥꯅ ꯃꯃꯥ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯃꯃꯥꯗ ꯑꯣꯏꯅꯖꯕꯅꯤ꯫ "ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯍꯜꯂꯛꯄ. ꯑꯗꯨꯗꯅꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯛꯄ ꯀꯥꯎꯔꯦ. ꯍꯌꯦꯡꯃꯨꯛ ꯂꯩꯔꯛꯂꯒꯦꯀꯣ." "ꯍꯣꯏ ꯏꯃꯥ. ꯏꯃꯥ, ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕꯒꯅꯦ ꯊꯥꯡꯒꯠꯂꯒ ꯊꯝꯕꯅꯤ. ꯏꯔꯨ ꯂꯨꯊꯣꯛꯎꯔꯣ." ꯏꯆꯥꯅ ꯏꯃꯥꯒꯤꯗꯃꯛ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯂꯤꯕ? ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯁꯦ. ꯑꯗꯨꯗꯤ ꯏꯃꯥ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯆꯪꯈ꯭ꯔꯦ ꯇꯣꯝꯆꯧꯅ꯫ "ꯍꯦꯟꯊꯣꯏ, ꯅꯪꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ. ꯅꯈꯣꯡ ꯅꯈꯨꯠ ꯆꯥꯝꯊꯣꯛꯂꯨꯔꯣꯗꯅ." "ꯍꯣꯏ ꯄꯥꯕ." ꯍꯦꯟꯊꯣꯏ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯅ ꯁꯣꯟꯖꯩ꯫ "ꯑꯣ,
ꯇꯥꯏꯕꯪꯕꯕꯨ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯅꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯕ ꯃꯄꯣꯛꯇ ꯄꯣꯛꯂꯝꯂꯤꯕꯁꯤꯕꯣ? ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ. ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯥꯏꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯑꯩꯈꯣꯏꯕꯨ ꯊꯥꯛꯂꯤ. ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯕ. ꯍꯦꯃꯛ ꯎꯏꯕꯀꯣ. ꯊꯝꯕꯥꯜ ꯊꯥ 3-4ꯒꯤ ꯅꯥꯎꯀꯨꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ. ꯑꯗꯨꯕꯨ ꯂꯩꯇꯕ ꯂꯥꯏꯔꯕꯅ ꯍꯦꯟꯈꯤꯕꯅ ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯕ ꯃꯥꯅ ꯏꯃꯨꯡꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯕꯨ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯕꯦꯆꯥꯅ, ꯊꯝꯕꯥꯜ, ꯅꯪ ꯎꯕꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥ? ꯅꯁꯥ ꯍꯥꯏꯔ ꯋꯥꯏ ꯁꯪꯗꯦ. ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ? ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯑꯩꯒꯤ ꯅꯨꯄꯥ ꯐꯪꯉꯤ ꯁꯣꯏꯅꯥꯏꯕꯅꯤꯅ. ꯃꯥꯅꯕꯨ ꯀꯔꯤ ꯁꯨꯔꯨꯅꯤ? ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯣꯠꯅꯒꯅꯤ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯑꯗꯨꯗ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ. ꯅꯪꯁꯦ ꯅꯔꯥꯏꯕꯛꯇꯤ ꯊꯤꯕ ꯖꯥꯠꯅꯤꯀꯣ. ꯅꯄꯥꯝꯒꯤ ꯅꯃꯥ ꯅꯄꯥꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯅꯤ. ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ. ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨ ꯊꯝꯕꯥꯜ, ꯅꯪꯅ ꯇꯉꯥꯏ ꯐꯗꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯕꯁꯨ ꯅꯪ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨꯀꯣ, ꯑꯩꯈꯣꯏ ꯁꯨꯒꯦ. ꯌꯥꯅꯤꯗ, ꯑꯩꯁꯨ ꯑꯗꯨꯝ ꯁꯨꯕ ꯌꯥꯎꯒꯦ. ꯑꯩꯅ ꯍꯦꯛ ꯊꯕꯛ ꯁꯨꯍꯧꯗꯕꯗ ꯏꯃꯨꯡꯗꯣ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤ. ꯏꯕꯦꯆꯥꯅ ꯑꯣꯟꯊꯣꯛꯄꯅꯤ. ꯃꯄꯨ ꯃꯥꯁꯨ ꯑꯁꯨꯛ ꯂꯥꯏꯕꯛ ꯊꯤꯅ ꯄꯣꯛꯄꯁꯤꯕꯨ ꯀꯔꯤ ꯃꯄꯣꯛꯅꯣ? ꯑꯁꯨꯝꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯁꯣꯝꯗꯅ ꯇꯃꯨꯕꯤ ꯌꯥꯝꯅ ꯇꯟꯕꯤ ꯃꯧ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯟꯖꯥꯎꯗ ꯃꯥꯅ ꯄꯥꯈꯣꯟ ꯁꯤꯕꯗ ꯃꯣꯏ ꯑꯅꯤ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯔꯝꯃꯤ. ꯇꯣꯟꯖꯥꯎꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ. ꯇꯣꯟꯖꯥꯎ ꯑꯃꯗꯤ ꯇꯃꯨꯕꯤꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯇꯃꯨꯕꯤ ꯃꯆꯥꯗꯨ ꯀꯌా ꯂꯧꯅꯤ ꯈꯪꯗꯦ. ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯟꯖꯥꯎꯗ ꯑꯌꯥꯝꯕꯅ ꯑꯉꯥꯡꯗꯨ ꯂꯧꯍꯜꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯃꯨꯕꯤꯅ, ꯍꯩ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ ꯍꯥ? ꯑꯉꯥꯡꯁꯤꯡ ꯉꯥꯛꯇ ꯂꯧꯔꯨ ꯂꯥꯎꯁꯦ. ꯂꯤꯛꯂꯥꯏ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ. ꯁꯥꯎꯔꯗꯧꯅꯤ ꯃꯁꯤꯒꯤ ꯍꯤꯡꯁꯥꯕꯤ ꯃꯥꯟꯕꯁꯦ. ꯃꯁꯤꯗ ꯎꯗꯅꯕ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯎꯈ꯭ꯔꯤꯅꯣ ꯈꯪꯗꯦꯕ. ꯃꯁꯛꯅꯒ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯤ. ꯃꯃꯤꯡꯅꯒ ꯇꯃꯨꯕꯤ ꯀꯧꯕꯅꯤ. ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯅꯩꯍꯦ. ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯈꯪꯗꯦꯅꯦ. ꯇꯥꯟ ꯆꯥꯔꯗꯤ ꯅꯨꯄꯤꯁꯤꯅ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯄ ꯁꯣꯝꯗ ꯑꯣꯏꯔꯝꯒꯅꯤ. ꯍꯦ ꯂꯤꯛꯂꯥꯏ, ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯍꯥ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯀꯧꯕꯒꯁꯦ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯍꯥ? ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯕ. ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯕꯅꯤ. ꯅꯪꯀꯣ ꯏꯕꯦꯝꯃ, ꯊꯕꯛ ꯁꯨꯕꯅ ꯇꯜꯂꯤꯕ. ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒꯅꯦ ꯆꯠꯅꯔꯣꯏꯀꯣ ꯅꯪ. ꯑꯁꯤ ꯍꯥꯏꯔꯒ ꯇꯃꯨꯕꯤ ꯑꯉꯥꯡꯗꯨ ꯂꯤꯛꯂꯥꯏꯗ ꯄꯤꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯂꯤꯛꯂꯥꯏ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯍꯥꯏꯍꯧꯏ. ꯐꯖꯔꯦ ꯃꯥꯒꯤ ꯃꯆꯥꯁꯤꯁꯨ. ꯈꯥꯡꯅ ꯈꯔ ꯍꯦꯜꯂꯤ ꯐꯖꯕ. ꯃꯃꯥꯒꯤ ꯃꯆꯥ ꯑꯁꯦꯡꯕꯅꯤ. ꯄꯝꯗꯧꯕ ꯍꯦꯛ ꯇꯜꯂꯤ. ꯆꯨꯗꯧ ꯃꯥꯜꯂꯤ. ꯃꯁꯤꯗꯤ ꯈꯨꯖꯤꯟꯁꯤꯅ ꯍꯦꯛ ꯆꯞꯂꯒ ꯀꯥꯞꯍꯟꯕ. ꯃꯆꯥꯁꯦ ꯉꯥꯛꯇꯐꯥꯎ ꯂꯧꯅꯤꯡꯗꯦ ꯍꯥꯏꯕ. ꯃꯃꯥꯅꯤꯅ ꯃꯥꯅ ꯊꯕꯛ ꯇꯧꯕ꯭ꯔꯁꯨ ꯇꯧꯕ ꯅꯠꯇꯕ. ꯃꯁꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇ ꯂꯩꯔꯝꯗꯣꯔꯤꯕꯅꯤ. ꯇꯃꯨꯕꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯋꯥ ꯂꯩꯇꯦ. ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯍꯤꯞꯂꯒ ꯂꯩ. ꯇꯣꯟꯖꯥꯎ ꯀꯥꯗ ꯆꯪꯂꯛꯄꯗ ꯇꯃꯨꯕꯤ ꯍꯤꯞꯂꯒ ꯂꯩꯔꯝꯕꯗꯨꯗ, ꯑꯦ ꯀꯩꯅꯣ ꯇꯧꯏꯁꯤꯅ ꯍꯥ? ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯍꯤꯞꯇꯅꯒ ꯂꯩꯔꯤꯗꯨꯅ? ꯀꯩꯅꯣ ꯆꯥꯛꯄꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯁꯨ ꯌꯥꯕꯗꯨꯕꯣ? ꯅꯪ ꯂꯥꯝꯂꯒ ꯅꯪ ꯑꯣꯏꯅ ꯊꯥꯡꯒꯠꯂꯨꯔꯣꯆꯣ. ꯉꯥꯏꯍꯥꯛ ꯊꯣꯡꯉꯨꯔꯣꯕ. ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ? ꯅꯪꯅꯗ ꯍꯤꯞꯇꯅ ꯂꯩꯔꯒ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯣꯕ. ꯅꯪ ꯆꯩ ꯆꯥꯒꯦ ꯍꯥꯏꯕ ꯍꯥ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ. ꯌꯥꯔꯦ ꯅꯨꯄꯥ, ꯑꯗꯣ ꯉꯥꯛꯇꯪ ꯊꯣꯡꯕꯗ ꯅꯪ ꯁꯤꯔꯅꯤꯍꯦ. ꯅꯪꯅ ꯇꯜꯂꯒ ꯂꯤꯛꯂꯥꯏꯗ ꯊꯣꯡꯍꯜꯂꯣ. ꯑꯩꯗꯤ ꯉꯥꯛꯇ ꯍꯤꯞꯈꯤꯒꯦ. ꯍꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯆꯩ ꯆꯥꯖꯅꯤꯍꯦ ꯅꯪ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎ ꯊꯣꯛꯈ꯭ꯔꯦ. ꯇꯃꯨꯕꯤ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ. ꯑꯁ, ꯑꯩꯕꯨ ꯆꯩ ꯆꯥꯅꯤ ꯀꯥꯏꯅ. ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛ ꯈꯤꯇꯪ ꯊꯣꯡꯕꯁꯤꯐꯥꯎ ꯇꯟꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ. ꯑꯁ ꯇꯟꯅꯒ ꯇꯟꯕꯅꯦ. ꯃꯣꯏ ꯃꯔꯥꯏ ꯊꯣꯡꯖꯅꯤ. ꯉꯥꯛꯇ ꯍꯤꯞꯈꯤꯒꯦꯗ. ꯑꯁꯨꯝꯅ ꯇꯃꯨꯕꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯛꯏ. ꯇꯥꯆꯧ, ꯏꯅꯝꯃꯗꯨꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯃꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ. ꯇꯥꯆꯧ, ꯏꯅꯝꯃꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ. ꯇꯥꯆꯧꯅ ꯈꯔ ꯉꯥꯡꯉꯨ. ꯉꯥꯡꯂꯤꯕꯅꯤꯅꯦ ꯑꯩꯁꯨ. ꯑꯗꯨꯕꯨ ꯂꯧꯕ ꯀꯧꯕ ꯂꯩꯇꯦ. ꯄꯨꯗꯧꯗ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ. ꯃꯥꯒꯣꯟ ꯁꯤꯟꯅꯗꯅ ꯈꯠꯅꯗꯧꯁꯨ ꯇꯜꯂꯤ. ꯃꯥꯅꯒ ꯁꯥꯎꯔꯤꯅꯦꯅ ꯇꯧꯔꯛꯄꯗꯨꯗꯤ ꯏꯃꯥꯏꯕꯦꯝ, ꯃꯁꯛꯅꯒ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯤ. ꯃꯁꯝꯒ ꯊꯥꯗꯣꯛꯂꯒ ꯇꯧꯔꯛꯄ ꯁꯞꯇ꯭ꯔꯗꯨꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯏ. ꯍꯥꯏꯕꯨꯗꯤ ꯍꯥꯏꯍꯩꯗꯦ, ꯀꯂꯤꯃꯥꯏꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯤꯅ ꯀꯤꯕ.
Taso, ato kiba nupidupo, taso no kamay lauray no duga. Hey, ay su laugi laubo natin he. Mana namdala lay silagpani, ay su pay laytad na adum laura bahay duni. Moyani na ngang naribado, tungda tamubi na tado layrami, tamubi na. Kaiba nupa, ha? Amuk tagahan na hayrak ko ni. Ay na namdala layrak pa ni hayba. Karam kan ay na, nangon na namdala laykrage, ha? Langkag hingsama man ba? Kay gino, natsina to yung tiribdo ha? He, lisabi sa tibiya. Nang namaro lama, ang anong ngakang lang mo duda. Kari kay nung ngang limayam duda. Nang angang do, yam lang ning jaga, nang kay daw na lay gay ba? Ha? Natibong nasaba krakrap hangi ba do? Nasana bap tao ko, bap tao. Kay nay nama, wangang bada, miki matibong katipan birakan. Panle, nang kay daw gay ba no? Ha? Natibong. Nati nang bu, miya man ni haydana, kari tabok suge. Ha? Ano, hamza sana lay ba na tro? Ano irabadi, angang dong hat naubuda nang sira tro yam talaga na yung pagi ka pantro taso nang su ina man ngang libasya krasu khumu kai dorage ato tada lay tu bukai gin hey di noi na namagi masaksi ubuda ki bu kisile ne ai di hana lau jiganda phazana yeng hojib aduga di pazana thidra leiram sidi hojik bu amu ganba ya khidra torisi o nupa nang ise ai se sakyam thirame aduna atopa nupi thiraga siro pu du pusido ai na ne moduda torupadi nang na kaido diba tamna doiba khangaba nang na atomi duga laiminari ka da ne ai ni tamna ra kadoriba adu dai di nupi do pakata na marai sijakran tonjau wa du tab da nokle kai ko ne nang nai du yam na bu mani ni sak du ga but sa ba yam mani ba ha na ti kharaga mandra ga leire yai ba ta so noi ni sni ek una ba ka het khana doi gi tawdra lei mi gi mang di kai da bra ina ma adum khana da lei du sarupudi na sa si la horosi asi hai du liklai tamubi da angang do pisilam laga satkri hai tawi si yum ko masi angang sia he nang angang lo ding jabdi chang thong la wo chatkino hai bane liklai adum khumlam da satkri tamubi na hai re kaya da lam heli bano ne dupa nang ni na jan bi sia nang su khra war ba ya da bro ha angang apik pasi bi engon da adum tai na da na lai se kai gino hai ba ai su khang da kari bo hai du isel se marai bo su thizare bani tawrisi ima pa bana ngan hudok lamada maning su thumjajabani kari maning thumdaba ha ma bu khoina kari suan ge ne ngasi baw bada kyam dunga ni lei kai nu ma dia hey ai su loina khangini mung sigi thapak pumba angang sine loin suri bana tro nang na kari surage ha nasa du phaw het longning da da tawri bada ai su loina khang basa aduga kari surage kai nang ama nasin thiman nana nasak phaw sum thizile hari buwa du tamubi karim ta thawa sadana haire se angang sim ta lawsi ai wa bana loi adu natraga chak tup da thongu ai nang asai de ngang le buwa sidi nung de singai buga cham anare ne sidi nati nang bu karam nu pi ha nu pi moi bagi sak phaw bu thongning da ba na sa phaw langning da ba sibu nang sibu kamai to nu khangje asum na matai manau ye na do lei kai do gi mau thadoi lai kai no ba noi na ye nari ba du bo ha ta mu bi kai do rage hai ma thadoi tang lak libro kai su tau de da angang se ma pa dum da lawo na hai ba adu gi kai no ta ton zau nang su na sa silaw ba yai kai no angang ma yok ba da mama pa ni ge sau ba thong tang lei hai ba se kau bi ga no thadoi nang su prap lak laga jak ling mai si da gi mo hi si lak libro ha thong tang khang bi thadoi nang to law ram da na du ka kai noi si bo na sa di long ning jaga ai ngon on si lei si bo ta mu bi ta ton zau si mo nga ma ni ne tau bani be ma nong ma da wa ta hai ba da ne hara ro ya ba gi wa lei ba na ti be ma ai na wa re si di moi ni kari ta khang ma na ti ta mu bi thabak pumba ma na loina su ba dong nang ngang thadoina moi gi mo yeng thoki khan du na hai re hai ma ta mu bi kai noi si bo kai no pa di ai nai ba loi na yai noi gi di ya da brai si bo ya di be ma nong da jak thong hai ba su ya de angang si lo hai ba su ya de ai na pup na ma hot na ri ba si lei sabi hai sing bi ma lei ba du su mabung si ga jam ma ne suning da mana moi ma si ma nau se ton jau ta ba ngam lak tre on sin na du na khat na ba su ya da ma gum tau asum na hai re thadoi nang sa khiroi ja ha kayam ko na lei khidori na nang lei khido woi ra ba di ai sang khri gi tau ba ni ai lei ba se yam no ngai jabra hai ri si bo o salagi tamu bi ayam salage ko nang su nong phadu su koi thoro kai hoi chalo asum na thadoi sat khre tamu bi na hai ho kai na dupa nang ngang li bu bo ha adum na mi ngon da hai ba na mi si kai ra moi tro hey ai na tan gi hai dan tan tri ko nang su ne ai na sarok chi ngai da na thau to ru sa tamu bi angang du ton zau da pisil lam laga masin do pet ngang laga sang khre thambal nong ma gi masalum ba sum henji lei adubu ma thabak subudi dum chatli
ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯋꯥ ꯃꯁꯥꯗꯣ ꯌꯥꯝ ꯋꯥꯖꯩ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃ ꯃꯥꯅ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯍꯜꯂꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯉꯨꯔꯥ ꯏꯃꯥ ꯌꯥꯝ ꯋꯥꯅ ꯎꯔꯦ ꯑꯩ ꯊꯣꯡꯒꯦ ꯍꯥ ꯀꯔꯤꯕ ꯅꯪ ꯊꯣꯡꯒꯦꯕ ꯍꯩꯔꯣꯏꯗ ꯍꯦꯟꯊꯣꯏ ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯒꯦ ꯏꯃꯥ ꯅꯪꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯆꯥꯛꯃꯨꯛ ꯊꯣꯡꯕꯗꯣ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯅ ꯅꯪ ꯄꯣꯊꯥꯔꯨꯔꯣ ꯑꯩ ꯊꯣꯡꯒꯦ ꯆꯥꯛꯇꯣ 이마게 ꯍꯦꯟꯊꯣꯏ ꯅꯪ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯣꯏꯌꯦ ꯍꯌꯦꯡ ꯆꯥꯎꯔꯕ ꯀꯥꯟꯗ ꯑꯣꯏꯅ ꯊꯣꯡ ꯆꯠ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ ꯅꯨꯄꯤ ꯅꯪ ꯌꯥꯝ ꯋꯥꯅ ꯎꯔꯤ ꯑꯩ ꯑꯣꯏꯅ ꯊꯣꯡꯉꯤꯁꯤ ꯆꯥꯛꯇꯣ ꯅꯨꯄꯥ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ ꯌꯥꯅꯤ ꯑꯩ ꯁꯨꯝ ꯊꯣꯡꯂꯒꯦ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯌꯥꯝ ꯋꯥꯔꯦꯀꯣ ꯄꯣꯊꯥꯗꯅ ꯂꯩꯒꯗꯧ ꯃꯇꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯊꯥꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯗ꯭ꯔꯕꯅꯤ ꯃꯤꯅꯁꯨ ꯐꯖꯅ ꯉꯥꯡꯅꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕꯗꯣ ꯇꯣꯛꯂꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯏꯆꯥꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ 이반이디 라이 나사누피시디 ꯆꯥꯛꯂꯥꯝꯃꯤ ꯍꯥꯏꯔꯛꯀꯅꯤ ꯀꯗꯥꯏꯗꯒꯤ ꯀꯅꯥꯗꯒꯤ ꯂꯧꯔꯒ ꯄꯤꯖꯒꯅꯤ ꯃꯤꯒꯤꯗ ꯍꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯃꯉꯥꯏ ꯑꯗꯨꯗꯩꯗꯤ ꯃꯤꯅ ꯄꯤꯅꯤꯡꯂꯔꯣꯏ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ ꯅꯪ ꯍꯌꯦꯡꯗꯒꯤ ꯆꯠꯈ꯭ꯔꯅꯨ 이마 빠바나 하이시야 ꯅꯪꯁꯨ ꯌꯥꯎ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯅꯨ 이마ꯅ 수ꯒꯗꯕ ꯊꯕꯛꯇꯣ ꯑꯩ ꯑꯣꯏꯅ ꯆꯠꯂꯒ ꯁꯨꯔꯨꯒꯦ ꯃꯆꯥ ꯍꯦꯟꯊꯣꯏꯒꯤ ꯋꯥ ꯇꯥꯕꯗ ꯊꯝꯕꯥꯜ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯃꯆꯥ ꯍꯦꯟꯊꯣꯏꯕꯨ ꯀꯣꯜꯂꯒ ꯀꯞꯆꯩ 이마ꯒꯤ ꯍꯦꯟꯊꯣꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯀꯔꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ 이마 ꯂꯩꯔꯤꯁꯤꯗꯤ 이마ꯗ ꯆꯠꯀꯅꯤ 이마ꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯕꯗꯤ 이사 ꯆꯔꯥ ꯍꯦꯟꯒꯅꯤ 이마 ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯍꯦꯟꯊꯣꯏ ꯅꯪ ꯑꯗꯨꯝꯅ ꯍꯌꯦꯡꯈꯩ ꯍꯥꯏꯒꯅꯨꯀꯣ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄꯗꯨꯗ ꯇꯣꯝꯆꯧꯁꯨ ꯀꯞꯆꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯃꯥ ꯅꯆꯥꯕꯨ ꯀꯔꯤꯁꯨ ꯋꯥꯍꯜꯂꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯃꯥ ꯅꯆꯥꯕꯨ ꯋꯥꯍꯜꯂꯤ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯣꯊꯥꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯝꯆꯧꯗꯤ ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯇꯨꯝꯕ ꯌꯥꯗꯦ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯩꯁꯤ ꯀꯌꯥꯗ ꯇꯣꯜꯂꯕ ꯃꯄꯣꯛꯅꯣ ꯑꯩꯅ ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦ ꯃꯣꯏꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗꯦ ꯁꯣꯏꯅꯥꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯃꯣꯏꯕꯨ ꯀꯌꯥꯗ ꯑꯣꯠꯄꯤꯔꯕꯅꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥ ꯂꯩꯇꯕ ꯃꯃꯥ ꯃꯆꯥꯕꯨ ꯑꯩꯅ ꯑꯋꯥꯕ ꯄꯤꯔꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯃꯥꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯕꯨ ꯃꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯩꯁꯤꯕꯨ ꯃꯤ ꯍꯥꯏꯕꯗꯨꯔꯥ ꯑꯩꯕꯨ ꯍꯤꯡꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕ ꯃꯄꯣꯛꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯃꯃꯥ ꯃꯆꯥꯅ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕꯗ ꯇꯣꯟꯆꯥꯎ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯗꯅ ꯂꯦꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯤ ꯃꯥꯒ ꯁꯨꯃꯤꯟꯅꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯟꯆꯥꯎꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯣꯏꯅ ꯆꯠꯄꯤꯔꯨꯔꯣ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯄꯣꯊꯥꯕꯅꯁꯨ ꯐꯔꯦꯗ ꯃꯁꯥꯅꯒ ꯈꯔ ꯂꯨꯝꯕꯅꯤ ꯄꯣꯊꯥꯍꯜꯂꯨ ꯄꯣꯊꯥꯍꯜꯂꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯏ 이마 ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯅ ꯆꯥꯛꯇꯣ ꯑꯩ ꯑꯣꯏꯅ ꯊꯣꯡꯉꯨꯔꯒꯦ ꯍꯩꯔꯣꯏꯗ ꯑꯩꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯒꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏ ꯅꯪ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ ꯄꯥꯕ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯇꯣꯟꯖꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯦ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯦ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯗꯤ ꯂꯩꯇ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯍꯜꯂꯛꯄꯗ ꯆꯦꯡꯗꯣ ꯍꯦꯛ ꯍꯦꯛ ꯄꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯇꯥꯃꯨꯕꯤ ꯂꯥꯛꯏ ꯍꯩꯃ ꯊꯝꯕꯥ ꯅꯪꯗꯤ ꯅꯁꯥ ꯌꯥꯝꯅ ꯂꯨꯝꯂꯦꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯧ ꯑꯗꯣ ꯅꯣꯏꯕꯨ ꯀꯔꯝꯅ ꯄꯥꯜꯂꯤꯒꯦ ꯇꯥꯃꯨꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯁꯤꯗꯅꯕ ꯁꯨꯝ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯗꯤ ꯁꯨꯝ ꯄꯪꯄꯥꯟ ꯄꯥꯜꯂꯤꯕ ꯍꯥꯏꯗꯨꯅꯤꯗ ꯑꯗꯣ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯆꯥꯎꯔꯤꯅꯤ
ꯇꯥꯗ ꯇꯣꯝꯆꯧꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯑꯩꯅꯕꯨ ꯀꯔꯤ ꯁꯨꯔꯨꯗꯧꯔꯤꯅꯣꯗ ꯊꯝꯕꯥꯜꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯕꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯆꯦꯡ ꯂꯩꯇ꯭ꯔꯤ ꯁꯦꯜꯁꯨ ꯂꯩꯇ꯭ꯔꯤ ꯈꯪꯗꯦꯅ ꯇꯧꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯃꯨꯕꯤ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯂꯣꯏꯀꯣ ꯇꯥꯗꯅ ꯄꯪꯍꯥꯏ ꯍꯥꯏꯕꯤꯔꯦ ꯑꯗꯨ ꯐꯔꯦ ꯍꯣꯔꯦꯟꯒꯤ ꯆꯦꯡꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩ ꯋꯥꯝꯁꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦ ꯇꯥꯗꯅ ꯌꯥꯕꯤꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯇꯃꯨꯕꯤ ꯇꯥꯗꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯅ ꯎꯔꯦ 이몽시다 탐바오 나타나 까나나 시얼 딴비가니 시얼 크르크르 딸람바 탐바수 hꯧ직 타박 satpa ngamdri aduna nasanupi hen thoise aye ngang senaba khra tharo aduga magi siral khra ai pige aduga yumgi thabaksu khra tawhangi wasita tomsauga thambal ge yengnei tamubi makha tare aina haisya tado hegi leitabdu ubada haibani ko masi tadaga thambal ga yarabadi hayengdagi hen thoibu tharo ayam satlukige asi hairamlaga tamubi satkre tomsauna haribo sibu thamba nangbu kari khanbage numit thagum yengzariba isa pikpasibu magi ngang launaba thabak tawnaba tharau haribasibu kari haigadabano khangdreda tawrise karamni isa sibu se leite haiduna migi thabak tawba thagani ima baba ai satke angang lawbubu wasu wabiroidabudubu adudagi phangakpa selna chengwan bayani ima thambalna yam nungaitana haire imagi thoi nangbu angang lawbu haigadrane pikliba nangna migi thabai khang karamna sugani chatkinuda chana bulaitraga aikoi punan sara helaga simina baiduni ima ai haigani ai chatke ko ima baba ai satke asumna hentoina satke haiduna kana taksilai maduda tom sauna haire phare matam khra yengrasa mana haigadra haibado yengbu tabani upai leitabani na yengba haiduni asumna mathangi numittagi hentoi tamubigi yumda satpa hauki tamubigi nupa tonjauna hentoina lakpudu ubada haire henthoi nang disida kaidobu lakliba ha kaino aina kauribani henthoi naw sida e karigi kauribu nangde angang se ha kaidobai nomi o noi kanamta na angang se lau haiba yadrabani na aina angang si launa ba haidana kauriba adugo yumsida pakhon ngak siningai misu leite haidana henthoi si kauribani karino ne haisiba angang dudi aina si lauri adugo khoigi liklaina su adum lauri angang kari su khangdabasina kamaina angang si laugadoribani ho yare nasinduna phabamuk satna nanglaanu henthoi law iniga somna sangasi law asumna tamubini henthoi bu kausilaga angang do phamhali nangnya angang sia phajana senagadaba khanglabra kaphanba yade aduga aina hairakpa thabak singdo nangna tawgadaba khangaba hoi ini liklai thaso khoi namuna taisibu kai tonjau sor asangba mu hondoklaga ha kai haigadaba noisu khangtre si yawraklabadi aisu gyan tadri tawrisi si yawradi phanadum phare aisu isa khradi komlani aduga taso inamuna tawrisi aidi yaningde yumsida aikoi hom khak leibasida angang masa si makhak lawbabu kari leiba thabakno aduda mana miga muknektana tawrisi aidi su yaningde haisini kaisu khangdab angang sibu nati moigi mama mapa dusu sida yani haidana yaraklibasisu angakpani phare lilai aine nanabada phajana wari sarage nangna tawgadabado tawruro asumna liklaisu magi mathau tawkhre aduga tonjau sanglaktuna henthoi dhaire henthoi nangbo angang do lawba haigadrane mama haigani ado noi ima pabadadi nangna ngang lawbasi yabro yayi mama noi gi ma pabadi kari tawraga lege pikliba nangna thabak tawrisibo mama akhoi imana thabak suba satlaga numi khudingi jeng hek purakpani aduba ima do hojik masa nungaite haidana thabak suba satre aduga pabadi makhong yadabagi thabak suba ngamdi aduna aina sumaina tawdradi khoigi sanaba seng leiroi haidana aisda laibani ima da hojiksu masa ngamdadana lehawi ha kari haiba noi imabu masa ngamdadana lehawi haiba kari oina ngamjiba ima do masa lungbagini hai tonjau gyan tare oh pare dudi nang angang du phajal lawroko tanja sida tamubi thoklaktuna haire nupa kaino nang na angang du hanglibudo ha yari sango imungda sango ba isak thongge nang isang khra semu law nang noimonda pakhon siningmasi siningida ko kaino sibu pakhon siba kaubro khra mateng pangna si haibani kaino natraga sakse nangoina thonglurage haibro
ꯌꯦꯔꯥ ꯅꯪꯗꯨ ꯌꯧꯔꯛꯂꯕꯗꯤ ꯆꯩ ꯆꯥꯕ ꯁꯣꯏ ꯑꯇꯩ ꯂꯥꯏꯔꯤ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯉꯥꯡꯁꯤꯕꯨ ꯅꯪꯒꯤ ꯑꯉꯥꯡ ꯂꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯤꯕꯁꯤ ꯑꯉꯥꯡ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯤ ꯂꯧꯁꯤꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨꯗ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯍꯦꯛꯇ ꯑꯉꯥꯡ ꯂꯧꯅꯕ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯣ ꯌꯥꯔꯦ ꯅꯣꯏꯅ ꯏꯆꯥꯁꯦ ꯂꯧꯅꯤꯡꯗꯗꯅ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡ ꯂꯧꯅꯕ ꯍꯥꯏꯗꯅ ꯀꯧꯔꯤꯕ ꯈꯪꯉꯕ ꯃꯁꯤ ꯐꯠꯇ꯭ꯔꯣ ꯅꯣꯏꯗꯁꯨ ꯋꯥꯏ ꯁꯪꯂꯝꯒꯅꯤ ꯅꯠꯇ꯭ꯔꯣ ꯍꯩ ꯃꯤꯒꯤ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯗꯤ ꯃꯤꯒꯤꯗꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯁꯦꯜꯅ ꯀꯗꯥꯏꯗꯒꯤ ꯄꯤꯗꯧꯔꯤꯕ ꯍꯥ ꯍꯣ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯃꯥꯒꯤꯗꯤꯅꯦ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯆꯦꯡ ꯐꯥꯎꯕ ꯂꯩꯇꯕ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯆꯦꯡ ꯈꯔ ꯈꯔ ꯄꯤꯔꯒ ꯂꯣꯏꯔꯦ ꯑꯁ ꯀꯥꯟꯅꯗꯦꯁꯦ ꯅꯪꯅ ꯑꯗꯨ ꯑꯗꯥ ꯊꯤꯕꯒꯤ ꯂꯥꯎ ꯆꯥꯛ ꯊꯣꯡꯉꯨꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯇꯨꯟꯖꯥꯎꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤ ꯍꯦꯟꯊꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯃꯈꯨꯠꯇ ꯆꯦꯡ ꯈꯔ ꯄꯨꯔꯒ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯒ ꯇꯣꯝꯆꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯥ ꯅꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯤ ꯄꯥ ꯄꯨꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯤꯕꯁꯦ ꯅꯨꯄꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯁꯥꯟꯅꯗꯅ ꯂꯩꯒꯗꯕ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯊꯥꯡꯒꯠꯄꯤꯔꯦ ꯇꯧꯔꯤꯁꯦ ꯇꯥꯟꯖꯥꯁꯤꯗ ꯍꯦꯟꯊꯣꯏ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯆꯦꯡ ꯄꯨꯔꯦ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯕꯥꯕꯥ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯊꯝꯕꯥꯜ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯏꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯀꯩꯁꯨ ꯈꯪꯖꯗꯕ ꯁꯥꯟꯅꯗꯨꯅ ꯂꯩꯖꯒꯗꯕ ꯃꯇꯝꯁꯤꯗ 이몽식이 레이다 나이라기 뽀놈마마 이마는 나곡도 당근비리 이마 낭기나 또 잉망감들 낭가 잉득이 삿크라놓고 돔소수 마피 따라도 나이래 이빠기 헨토이 낭무야 와라버니 하 이빠나 밥신 마복도 뽑도보나 이빠나 낭기나 땡빵 ꯉꯝꯗ꯭ꯔꯦꯅꯦ 이마 빠바 까기는 너희는 까삐두보 알겠어 와디 너희 ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯉꯤ ꯁꯦ ꯀꯞꯀꯅꯣ ꯏꯃꯥ ꯕꯥꯕꯥ ꯅꯪꯁꯨ ꯀꯞꯀꯅꯣ ꯇꯣꯝꯆꯧꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯍꯟꯒꯦꯅꯤ ꯍꯥ ꯑꯗꯨꯕꯨꯔꯣ ꯕꯥꯕꯥ ꯃꯣꯏꯒꯤ ꯑꯉꯥꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯂꯧꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯃꯣꯏꯒꯤ ꯐꯤ ꯁꯨꯕ ꯑꯗꯨꯒ ꯄꯣꯠꯐꯝ ꯃꯆꯥꯗ ꯄꯣꯠ ꯂꯩꯕ ꯆꯠꯄꯁꯨ ꯌꯥꯎꯏ ꯍꯥ ꯀꯔꯤ ꯏꯁꯥꯕꯨ ꯃꯣꯏꯅ ꯐꯤ ꯁꯨꯍꯜꯂꯤꯕ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤ ꯌꯥꯔꯦ ꯍꯦꯟꯊꯣꯏ ꯅꯪ ꯍꯌꯦꯡꯗꯒꯤ ꯆꯠꯈ꯭ꯔꯅꯣ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯪꯒꯤ ꯅꯇꯤꯛ ꯅꯄꯥ ꯑꯣꯏꯗ꯭ꯔꯤ ꯑꯩꯅ ꯐꯥꯎꯕ ꯇꯧꯍꯟꯗꯕ ꯊꯕꯛꯇꯣ ꯃꯣꯏꯅ ꯏꯆꯥꯁꯤꯗ ꯇꯧꯍꯜꯂꯤꯕ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯋꯥꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ ꯌꯥꯅꯤ ꯏꯃꯥ ꯑꯩꯅ ꯃꯗꯨ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯅꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ ꯊꯝꯕꯥꯜ ꯀꯞꯂꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯅꯪꯅ ꯄꯨꯔꯛꯄ ꯆꯦꯡꯗꯨꯗ ꯊꯣꯡꯕ ꯆꯥꯛꯇꯣ ꯏꯃꯥ ꯌꯣꯠꯄ ꯉꯝꯗꯤꯌꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯝꯅ ꯇꯝꯂꯛꯄ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯕꯁꯤꯕꯨ ꯁꯤꯕꯨ ꯀꯔꯤ ꯃꯄꯣꯛꯅꯣ ꯑꯁꯨꯝꯅ ꯃꯣꯏ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄा ꯑꯃ ꯐꯪꯖꯔꯤ ꯃꯆꯥꯅꯨꯄꯥ ꯐꯪꯖꯕꯗꯨꯗ ꯃꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯟꯊꯣꯏ ꯇꯃꯨꯕꯤꯒꯤ ꯑꯉꯥꯡꯗꯣ ꯄꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡꯗꯣ ꯈꯪꯍꯧꯗꯅ ꯀꯞꯂꯛꯏ ꯍꯦꯟꯊꯣꯏꯅ ꯊꯦꯝꯖꯩ ꯑꯣ ꯀꯩꯗꯧꯔꯕ ꯇꯣꯛꯑꯣꯁꯦ ꯇꯣꯛꯑꯣ ꯑꯁꯨꯝꯅ ꯀꯟꯅ ꯊꯦꯝꯕ ꯍꯣꯠꯅꯕꯗꯣ ꯑꯉꯥꯡꯗꯣ ꯀꯞꯄ ꯇꯣꯛꯎ ꯌꯥꯗ꯭ꯔꯦ ꯇꯃꯨꯕꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩ ꯀꯩꯒꯤꯅꯣ ꯑꯉꯥꯡꯗꯣ ꯀꯞꯍꯜꯂꯤꯗꯣ ꯍꯥ ꯑꯩꯅ ꯑꯉꯥꯡꯗꯣ ꯀꯞꯍꯟꯒꯅꯣ ꯍꯥꯏꯗ꯭ꯔꯣ ꯊꯦꯝꯃꯣ ꯍꯥꯏꯕꯅꯦ ꯏꯅꯦ ꯑꯩꯁꯨ ꯊꯦꯝꯃꯤꯕꯅꯤ ꯇꯣꯛꯎ ꯌꯥꯗꯦ ꯅꯪꯅ ꯀꯔꯤ ꯇꯧꯔꯒꯦ ꯑꯉꯥꯡꯗꯨꯗ ꯍꯥ ꯉꯝꯅꯕ ꯊꯦꯝꯃꯨ ꯑꯗꯨꯐꯥꯎ ꯊꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯉꯥꯡ ꯂꯧꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥ ꯑꯩꯅ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗ ꯀꯞꯄꯗꯨ ꯐꯥꯜꯂꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯃꯨꯕꯤ ꯆꯪꯈ꯭ꯔꯦ ꯍꯦꯟꯊꯣꯏ ꯀꯟꯅ ꯑꯉꯥꯡꯗꯨ ꯊꯦꯝꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯇꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯃꯨꯕꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯍꯦꯟꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥ ꯑꯉꯥꯡꯁꯤ ꯀꯞꯄ ꯇꯣꯛꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯨꯝ ꯀꯞꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯊꯤꯕꯣꯡꯗꯤ ꯕꯣꯔꯥ ꯆꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯉꯥꯡ ꯂꯧꯕ ꯍꯩꯇ꯭ꯔꯤꯕꯅꯣ ꯍꯥ ꯊꯕꯛꯇꯤ ꯑꯃꯠꯇ ꯍꯩꯇꯦ ꯑꯗꯨꯒ ꯅꯌꯨꯝꯗ ꯆꯠꯂꯝꯗꯥꯏꯗꯗꯤ ꯆꯦꯡ ꯄꯤꯌꯨ ꯍꯦꯛꯇ ꯍꯥꯏꯅꯦ ꯉꯁꯤꯗꯤ ꯑꯩꯅ ꯆꯦꯡ ꯄꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯣꯏ ꯆꯠꯂꯣ ꯅꯪ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯁꯨꯔꯨꯁꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯍꯦꯟꯊꯣꯏꯕꯨ ꯐꯨꯔꯛꯏ ꯍꯦꯟꯊꯣꯏ ꯃꯈꯣꯜ ꯊꯣꯛꯅꯗꯤ ꯀꯞꯇꯨꯅ ꯁꯨꯁꯨꯠ ꯇꯧꯔꯒ ꯐꯤ ꯁꯨꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦꯒꯤ ꯍꯦꯟꯊꯣꯏ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯍꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯄꯤꯛꯂꯤꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕ ꯂꯥꯛꯂꯤꯕ ꯍꯥ
ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯍꯦꯟꯊꯣꯏ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯩꯁꯨ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯕꯗꯤ ꯏꯃꯥ ꯄꯥꯕꯗꯣ ꯆꯔꯥ ꯍꯦꯟꯒꯅꯤ, ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤ ꯂꯥꯛꯇꯕ ꯌꯥꯗꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥ, ꯀꯔꯤꯕ? ꯅꯪꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯒꯅꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯣꯏ ꯏꯃꯥ ꯄꯥꯕꯗꯣ ꯀꯩꯗꯧꯒꯦ? ꯏꯆꯦ, ꯄꯥꯕꯗꯣ ꯃꯈꯣꯡ ꯌꯥꯗꯤꯌꯦ, ꯑꯗꯨꯒ ꯏꯃꯥꯅ ꯍꯟꯗꯛ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯃ ꯐꯪꯉꯦ, ꯑꯗꯨꯅ ꯏꯃꯥꯗꯣ ꯊꯕꯛ ꯁꯨꯕ ꯉꯝꯗꯤꯌꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯏꯃꯥꯅ ꯀꯜꯂꯤꯀꯥꯟꯗꯗꯤ ꯏꯃꯥꯅ ꯁꯨꯔꯒ ꯆꯥꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦ, ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯤ? ꯍꯥ, ꯏꯅꯝꯃꯅ ꯈꯔ ꯉꯥꯡꯕꯗꯨꯒꯤꯔꯣ? ꯈꯤꯇ ꯈꯜꯂꯨꯅꯨ, ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯏꯆꯦ, ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯨꯗꯅ? ꯍꯣꯔꯦꯟ ꯑꯩꯅ ꯌꯨꯝꯗ ꯍꯟꯕꯗ ꯆꯦꯡ ꯄꯨꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯒꯅꯤ, ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯍꯦ ꯑꯉꯥꯎꯕꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯔꯥꯏ ꯄꯤꯖꯅꯤꯗ, ꯃꯥꯅ ꯄꯤꯗ꯭ꯔꯒ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯇꯃꯨꯕꯤꯅ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯍꯩ ꯍꯦꯟꯊꯣꯏ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ? ꯍꯥ, ꯐꯤ ꯈꯖꯤꯛꯇꯪ ꯁꯨꯕꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯉꯥꯡꯁꯤ ꯂꯧꯔꯣ ꯂꯥꯎ, ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯇꯃꯨꯕꯤ ꯂꯤꯛꯂꯥꯏ ꯂꯩꯕ ꯎꯕꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯦ, ꯑꯗꯨꯗ ꯊꯕꯛ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯋꯥꯔꯤ ꯑꯃ ꯁꯨꯗꯅ ꯂꯩꯔꯕ꯭ꯔꯣ? ꯍꯥ, ꯀꯥꯟꯅꯗꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯊꯕꯛꯇꯣ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯧꯔꯤꯒꯦ? ꯂꯤꯛꯂꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯍꯦꯟꯊꯣꯏꯁꯨ ꯊꯕꯛꯇꯨ ꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯔꯞ ꯍꯣꯠꯅꯖꯩ꯫ ꯍꯦꯟꯊꯣꯏ ꯑꯉꯥꯡꯅꯤ, ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯇꯧꯔꯤꯕꯅꯤ ꯊꯕꯛꯇꯣ ꯁꯦꯜ ꯐꯪꯅꯕꯒꯤꯗꯃꯛ꯫ ꯄꯨꯝꯅꯃꯛꯁꯦ ꯇꯃꯨꯕꯤꯅ ꯈꯪꯕ ꯅꯠꯇꯦ, ꯃꯥꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯆꯦꯡꯆꯥꯛ ꯄꯤꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡꯗꯨꯗ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯕꯗ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯇꯧꯍꯜꯂꯤꯕ ꯊꯕꯛꯁꯦ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯆꯥꯗꯦꯁꯨ ꯈꯔꯁꯨ ꯈꯪꯗꯦ꯫ ꯈꯔ ꯌꯦꯡꯕ ꯐꯩꯀꯣ꯫ ꯌꯦꯡꯉꯣ, ꯑꯉꯥꯡꯁꯤ ꯇꯧꯔꯤꯕꯁꯦ, ꯐꯤꯁꯤꯕꯨ ꯃꯥꯅ ꯐꯧꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯣ? ꯍꯥ, ꯑꯗꯨꯝꯅ ꯑꯉꯥꯡ ꯉꯥꯏꯍꯥꯛ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯑꯃꯅꯤ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕ ꯊꯕꯛꯁꯤ ꯅꯪꯅ ꯁꯨꯍꯟꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ? ꯍꯥ, ꯃꯥꯁꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯍꯟꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ, ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯤꯕꯅꯤ, ꯑꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯗꯤ ꯇꯧꯍꯟꯕ ꯇꯥꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯣꯡ ꯁꯥꯔꯤꯗꯨꯅ? ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯩ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩꯗꯤ ꯃꯥꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯗ ꯊꯕꯛ ꯇꯧꯍꯟꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯗ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯇꯧꯍꯟꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯍꯜꯂꯤ ꯍꯥꯏꯗꯅ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯍꯟꯒꯅꯨ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯗ꯫ ꯍꯦꯟꯊꯣꯏ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯅꯦ, ꯑꯩ ꯐꯤ ꯁꯨꯕ ꯂꯣꯏꯔꯦ, ꯀꯔꯥꯏꯅꯣ ꯑꯉꯥꯡꯗꯨ ꯄꯤꯔꯣ, ꯑꯩ ꯂꯧꯔꯒꯦ꯫ ꯇꯃꯨꯕꯤ ꯑꯉꯥꯡꯗꯨ ꯄꯤꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯗꯨ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯍꯦꯟꯊꯣꯏ ꯑꯉꯥꯡꯗꯨ ꯀꯞꯇꯅꯕ ꯍꯥꯏꯗꯅ ꯊꯦꯝꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯞꯄꯗꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯇꯃꯨꯕꯤ ꯊꯣꯛꯂꯛꯏ꯫ ꯍꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯦꯛ ꯑꯉꯥꯡꯗꯨ ꯂꯧꯕꯒ ꯍꯦꯛꯇ ꯀꯞꯄꯛꯏꯁꯤꯕꯣ? ꯍꯥ, ꯅꯪꯅ ꯀꯞꯍꯟꯒꯦ ꯍꯥꯏꯅ ꯀꯞꯍꯜꯂꯤꯕ꯭ꯔꯕ? ꯍꯥ, ꯇꯠꯇꯤꯒꯤ ꯏꯅꯦ, ꯑꯩꯁꯨ ꯊꯦꯝꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ, ꯑꯗꯨꯝ ꯀꯞꯄꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯧꯕꯗꯤ ꯀꯞꯇ꯭ꯔꯒ ꯅꯪꯅ ꯍꯦꯛ ꯂꯧꯕꯒ ꯍꯦꯛꯇ ꯀꯞꯄꯛꯏꯁꯤꯕꯨ ꯅꯪꯒꯤꯗꯣ ꯇꯧꯒꯦꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯇꯠꯇꯤꯒꯤ ꯏꯅꯦ, ꯑꯩꯁꯨ ꯊꯦꯝꯃꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯅ ꯍꯥꯏꯖꯕꯗꯨ ꯇꯃꯨꯕꯤꯅ ꯇꯥꯈꯤꯗ꯭ꯔꯤ꯫ ꯇꯃꯨꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯊꯣꯏ, ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯣ, ꯉꯁꯤꯒꯤꯗꯤ ꯅꯪꯒꯤ ꯆꯦꯡꯆꯥꯛ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯔꯣꯏ, ꯍꯌꯦꯡꯃꯨꯛ ꯂꯧꯔꯣ, ꯆꯠꯂꯁꯨ꯫ ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯍꯦꯟꯊꯣꯏꯗꯒꯤ ꯑꯉꯥꯡꯗꯨ ꯂꯧꯔꯒ ꯍꯦꯟꯊꯣꯏꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯛꯏ꯫ ꯍꯦꯟꯊꯣꯏ ꯋꯥꯗꯤ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ, ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯣ, ꯑꯩꯅ ꯉꯁꯤ ꯆꯦꯡ ꯁꯦꯜ ꯄꯨꯗꯅ ꯆꯠꯂꯕꯗꯤ ꯍꯣꯔꯦꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯛ ꯊꯣꯡꯂꯨꯗꯣꯏꯕ? ꯑꯁꯨꯝꯅ ꯈꯟꯕꯗ ꯍꯦꯟꯊꯣꯏ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯃꯨꯕꯤꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ? ꯍꯥ, ꯀꯩꯒꯤꯅꯣ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯨ ꯂꯥꯛꯇꯅ ꯏꯜꯂꯛꯏ꯫ ꯍꯦꯟꯊꯣꯏ ꯇꯨꯁꯤꯜꯂꯤ꯫ ꯍꯦꯟꯊꯣꯏ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯁꯛ ꯈꯪꯏ, ꯑꯗꯨꯅ ꯍꯣꯔꯦꯟꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯈꯣꯡ ꯊꯥꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯀꯞꯂꯒ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯑꯩꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯏꯅꯦꯅ ꯉꯁꯤꯗꯤ ꯆꯦꯡ ꯄꯤꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ, ꯑꯗꯨꯅ ꯏꯅꯦꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯆꯦꯡ ꯈꯤꯇꯗꯤ ꯄꯤꯌꯣ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯉꯥꯡꯕ ꯌꯥꯝ ꯍꯩꯌꯦꯗ, ꯂꯩꯇꯦ ꯂꯩꯇꯦ ꯆꯦꯡꯒ ꯏꯁ ꯀꯞꯁꯤꯟꯅꯗꯅꯒ꯫ ꯍꯦ, ꯅꯣꯏꯒꯤ ꯂꯥꯏꯔꯕ ꯀꯥꯡꯕꯨꯒꯤ ꯇꯥꯠꯄꯥꯠꯇꯣ ꯁ꯭ꯋꯥꯏ ꯇꯧꯔꯛꯀꯅꯨꯀꯣ, ꯆꯠꯂꯣ, ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯂꯨꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛꯀꯁꯨ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏ ꯅꯪ꯫ ꯍꯦꯟꯊꯣꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ
ꯀꯥꯟꯅꯕ ꯂꯩꯇꯕꯗꯨꯗ ꯍꯦꯟꯊꯣꯏ ꯃꯈꯨꯠꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯃꯩꯅꯤꯡ ꯀꯨꯜꯂꯤꯕꯤ ꯊꯝꯕꯥꯜꯒ ꯇꯣꯝꯆꯧꯒꯅ ꯃꯆꯥ ꯍꯦꯟꯊꯣꯏꯅ ꯆꯦꯡ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ, ꯉꯁꯤꯗꯤ ꯏꯆꯥꯗꯣ ꯍꯜꯂꯛꯇꯦꯗ꯫ ꯅꯍꯥꯟꯈꯩ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯌꯧꯔꯛꯂꯦ꯫ ꯉꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯅꯨꯄꯥ, ꯅꯪ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯣꯕ꯫ ꯏꯔꯥ, ꯃꯔꯥꯏꯅ ꯍꯟꯖꯔꯒꯅꯤꯗ, ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯆꯥꯕꯨ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯍꯦꯟꯊꯣꯏ ꯃꯄꯥꯒ ꯊꯦꯡꯅꯩ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯄꯥꯕ ꯅꯪ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯍꯦꯟꯊꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕꯒꯗꯨ ꯃꯥ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯕꯗꯨꯗ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯀꯩꯗꯧꯔꯦ ꯇꯨꯃꯤ ꯂꯩꯔꯕꯗꯤ? ꯍꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯁꯤ ꯏꯃꯥꯗ ꯍꯥꯏ꯫ ꯍꯦꯟꯊꯣꯏ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯃꯄꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯛꯏ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯞꯂꯤꯕ꯭ꯔꯣ? ꯍꯥ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯏꯆꯥꯗ? ꯍꯦꯟꯊꯣꯏ, ꯄꯥꯕ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯨꯔꯒꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯃꯥꯒ ꯏꯕꯥꯅꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯅꯪꯒꯤ ꯆꯦꯡꯗꯨ ꯄꯨꯔꯛꯂꯣ꯫ ꯍꯦꯟꯊꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛ ꯇꯧꯕꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯄꯥ, ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯆꯦꯡꯁꯨ ꯄꯨꯔꯛꯇ꯭ꯔꯦ, ꯁꯦꯜꯁꯨ ꯄꯨꯔꯛꯇꯦ꯫ ꯏꯅꯦꯅ ꯉꯁꯤꯗꯤ ꯄꯤꯔꯔꯣꯏ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯜꯂꯦ꯫ ꯏꯅꯦꯅ ꯇꯥꯜꯂꯛꯑꯦ꯫ ꯍꯥ, ꯀꯔꯤꯕ? ꯆꯦꯡꯁꯨ ꯁꯦꯜꯁꯨ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯕ? ꯀꯔꯤꯒꯤ ꯃꯥꯅ ꯏꯆꯥꯕꯨ ꯇꯥꯜꯂꯛꯏꯕ? ꯍꯥ, ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥꯗ꯫ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤꯅꯣ? ꯍꯦꯟꯊꯣꯏ ꯄꯥꯎꯗꯨ ꯇꯝꯂꯨꯔꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯔꯛꯂꯅꯤ ꯈꯟꯗꯨꯅ ꯇꯝꯗ꯭ꯔꯤ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ꯫ ꯏꯅꯦꯅ ꯉꯁꯤꯗꯤ ꯄꯤꯔꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯁꯤꯒꯤ ꯆꯦꯡ ꯆꯥꯅꯕ ꯂꯩꯍꯧꯗꯦ, ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯆꯩꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯏꯃꯥ꯫ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯆꯦꯡꯒ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ? ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ? ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯞꯂꯗꯨꯅ ꯃꯆꯥꯕꯨ ꯁꯤꯖꯦꯠ ꯀꯣꯟꯁꯤꯜꯂꯒ, ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯅꯪꯅ ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥ, ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯀꯔꯤꯅꯣ, ꯏꯁꯤꯡ ꯊꯛꯂꯒ ꯂꯦꯟꯕ ꯇꯥꯔꯦꯗꯅ꯫ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯐꯩꯌꯦ꯫ ꯏꯃꯥ, ꯅꯪꯗꯤ ꯑꯉꯥꯡ ꯃꯕꯨꯛ ꯄꯤꯊꯛꯄꯅꯤꯅ ꯆꯥꯛ ꯂꯥꯝꯒꯅꯤ꯫ ꯏꯃꯥ, ꯑꯩ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯨꯒꯦ꯫ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯅꯪꯕꯨ ꯏꯃꯥꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯃꯥꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ꯫ ꯁꯤꯁꯦ, ꯏꯃꯥ ꯋꯥꯍꯩꯒꯦ꯫ ꯏꯃꯥ ꯀꯔꯤꯁꯨ ꯆꯥꯛ ꯂꯥꯝꯃꯣꯏ꯫ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯔꯥ ꯍꯦꯟꯕꯕꯨ ꯏꯆꯥꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯨꯗ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏ, ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥ, ꯃꯁꯤ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯅꯪꯕꯨ ꯐꯪꯖꯕꯁꯦ ꯅꯪꯁꯦ ꯀꯌꯥꯗ ꯅꯔꯥꯏꯕꯛ ꯊꯤꯔꯤꯕ꯫ ꯅꯪꯅ ꯋꯥꯖꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯆꯥꯛ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯏꯆꯥꯁꯤꯗ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯗꯨꯗ꯫ ꯃꯤꯅ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦꯗꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯃꯥꯅ ꯆꯥꯅꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯉꯁꯤꯗꯤ ꯃꯄꯨꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯄꯨꯟꯗ ꯊꯝꯂꯤꯕ ꯏꯁꯤꯡꯗꯨ ꯃꯕꯨꯛ ꯊꯟꯅ ꯊꯟꯅ ꯊꯛꯅꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯍꯧꯔꯛꯏ꯫ ꯊꯝꯕꯥꯜ ꯃꯆꯥ ꯄꯤꯛꯄꯗ ꯁꯨꯝꯂꯒ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯁꯦ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯏꯆꯥꯁꯤ ꯐꯥꯎꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ꯫ ꯏꯁꯥꯁꯦ ꯆꯥꯛ ꯂꯥꯝꯂꯝꯒꯅꯤꯀꯣ꯫ ꯍꯦꯟꯊꯣꯏꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯊꯣꯛꯅ ꯃꯃꯥ ꯃꯄꯥꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ꯫ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯟꯖꯩ꯫ ꯏꯅꯦ ꯇꯃꯨꯕꯤ, ꯅꯪꯁꯦ ꯅꯕꯨꯛꯇꯤ ꯐꯠꯇꯦꯀꯣ꯫ ꯑꯩꯅ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯀꯞꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯞꯍꯟꯕꯁꯨ ꯅꯠꯇꯅ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯑꯩꯕꯨ ꯐꯨꯔꯒ ꯇꯥꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯇꯦ, ꯈꯤꯇ ꯑꯣꯏꯔꯕꯁꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯕꯕꯨ ꯅꯪꯅ ꯄꯤꯔꯛꯇꯕ ꯉꯝꯃꯤꯀꯣ꯫ ꯅꯪꯁꯨ ꯑꯩꯈꯣꯏꯗꯧꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯈꯥꯡꯂꯤꯕ ꯑꯁꯨꯝꯅ ꯅꯪꯁꯨ ꯈꯥꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯅꯦ ꯇꯝꯕꯤ ꯍꯣꯏꯗ ꯍꯦꯛ ꯆꯠꯄꯗ ꯏꯇꯥ ꯂꯥꯡꯂꯦꯟ ꯍꯣꯏ, ꯏꯇꯥ ꯊꯣꯏꯅꯨ ꯍꯣꯏ, ꯃꯣꯏ ꯃꯌꯥꯝ ꯂꯝꯄꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯕ꯫ ꯑꯩꯁꯨ ꯃꯣꯏꯅ ꯁꯥꯟꯅꯔꯤꯗꯣ ꯌꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦꯀꯣ꯫ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯕꯗꯣ꯫ ꯏꯇꯥ, ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫
ꯍꯌꯦꯡ ꯏꯃꯥꯅ ꯃꯁꯥ ꯀꯜꯂꯕ ꯀꯥꯟꯗ ꯑꯩꯁꯨ ꯅꯣꯏꯒꯤ ꯅꯔꯛꯇ ꯁꯥꯟꯅꯕ ꯂꯥꯛꯀꯅꯤ. ꯑꯁ ꯅꯨꯃꯤꯗꯥꯡꯁꯦ ꯐꯅ ꯊꯦꯡꯉ ꯃꯥꯜꯂꯦ. ꯏꯁꯤꯛ ꯃꯤꯔꯥꯈꯣꯜ ꯑꯃꯇ ꯇꯥꯈꯤꯗ꯭ꯔꯦ. ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯁꯨ ꯇꯨꯝꯗ꯭ꯔꯦ, ꯊꯝꯕꯥꯜꯁꯨ ꯇꯨꯝꯗ꯭ꯔꯦ. ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯟꯊꯣꯏ ꯇꯃꯨꯕꯤꯒꯤꯗ ꯂꯥꯛꯏ. ꯑꯌꯨꯛ ꯉꯟꯇꯥ ꯇꯃꯨꯕꯤꯅ ꯍꯥꯏꯔꯛꯏ. ꯍꯩ ꯍꯦꯟꯊꯣꯏ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯆꯠꯂꯣ ꯆꯥꯛꯈꯨꯝꯗ ꯆꯪꯉꯣ. ꯑꯗꯨꯒ ꯆꯥ ꯈꯔ ꯂꯣꯜꯂꯛꯎ. ꯑꯗꯨ ꯂꯣꯏꯔꯒ ꯑꯉꯥꯡꯁꯦ ꯂꯧꯒꯗꯕ, ꯈꯪꯉꯕ? ꯍꯦꯟꯊꯣꯏ ꯆꯪꯈ꯭ꯔꯦ. ꯑꯗꯨꯒ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯇꯃꯨꯕꯤꯅ ꯑꯉꯥꯡꯗꯣ ꯍꯦꯟꯊꯣꯏꯗ ꯄꯤꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯥꯅ ꯆꯥꯗꯣ ꯊꯛꯂꯒ ꯍꯥꯏꯔꯛꯏ. ꯍꯦꯟꯊꯣꯏ, ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯉꯥꯛꯇ ꯍꯤꯞꯂꯨꯈꯤꯒꯦ. ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥ ꯈꯔ ꯊꯣꯡꯉꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯃꯨꯕꯤ ꯃꯥꯒꯤ ꯆꯥꯗꯨ ꯃꯕꯨꯛ ꯊꯟꯅ ꯊꯛꯂꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯦ. ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯛꯏ. ꯍꯦꯟꯊꯣꯏ, ꯉꯁꯤꯗꯤ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ. ꯅꯪꯅꯦ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯂꯧꯔꯣꯀꯣ. ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅ ꯆꯥꯛ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯅ ꯂꯤꯛꯂꯥꯏꯅ ꯃꯅꯝꯃꯕꯨ ꯀꯧꯔꯛꯏ. ꯇꯥꯟꯖꯥꯁꯦ ꯇꯣꯟꯖꯥꯎ ꯍꯜꯂꯛꯏ. ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯪꯅ ꯅꯅꯝꯃ ꯀꯧꯔꯤꯕꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ? ꯇꯃꯨꯕꯤ ꯇꯞ ꯇꯥꯏꯅ ꯇꯨꯝꯂꯨꯕꯒꯤ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯊꯣꯛꯂꯛꯏ. ꯂꯤꯛꯂꯥꯏꯅ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨ ꯎꯕꯗ ꯇꯃꯨꯕꯤꯅ ꯍꯥꯏꯔꯛꯏ. ꯍꯩ ꯍꯦꯟꯊꯣꯏ, ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯍꯥ? ꯍꯦ, ꯅꯪ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯄꯨꯅ ꯍꯥꯏꯕꯗꯨ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ? ꯏꯅꯝꯃ, ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯅ ꯊꯣꯡꯕꯅꯤ. ꯍꯦꯟꯊꯣꯏꯗ ꯇꯥꯏꯅꯕꯤꯒꯅꯨ, ꯃꯥꯅ ꯅꯠꯇꯦ. ꯑꯣ, ꯍꯩꯁꯤꯡꯕꯤ ꯏꯕꯦꯝꯃꯅ ꯂꯣꯏꯅ ꯁꯤꯜꯂꯨꯅꯦꯀꯣ. ꯅꯅꯝꯃꯩꯅ ꯍꯥꯏꯕ ꯋꯥꯒꯁꯤ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯕꯤꯗꯕꯒꯤ ꯋꯥꯅꯤꯅꯦ. ꯍꯦꯟꯊꯣꯏꯗ ꯃꯣꯟꯁꯤꯜꯂꯛꯏ. ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯃꯤꯅ ꯍꯥꯏꯕ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯍꯥ? ꯈꯪꯅꯤ ꯅꯪ. ꯉꯁꯤꯗꯤ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ, ꯈꯪꯅꯤ. ꯆꯠꯂꯣ, ꯑꯥꯗ ꯂꯩꯔꯤꯕꯁꯤꯡ ꯃꯌꯥꯝꯁꯦ ꯏꯃꯨꯡꯗ ꯍꯣꯟꯖꯤꯜꯂꯨ. ꯑꯗꯨ ꯂꯣꯏꯔꯒ ꯐꯤ ꯑꯃꯨꯛ ꯁꯨꯒꯗꯕꯅꯤ, ꯈꯪꯗꯕ꯭ꯔꯥ? ꯀꯩꯅꯣ ꯏꯅꯝꯃ, ꯑꯉꯥꯡꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯧꯖꯔꯁꯅꯨ. ꯌꯥꯗꯦ ꯌꯥꯗꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ. ꯍꯦ, ꯃꯊꯤꯕꯣꯡꯁꯦ ꯑꯩꯅ ꯊꯥꯛꯂꯤꯕꯅꯤ. ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯨ ꯄꯤꯖꯔꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛꯁꯨ ꯄꯤꯌꯨ ꯍꯥꯏꯔꯛꯈꯤꯅꯤ. ꯑꯗꯨꯅ ꯃꯥ ꯂꯦꯝꯅ ꯊꯥꯕꯗꯤ ꯌꯥꯔꯣꯏ. ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯍꯦꯟꯊꯣꯏꯕꯨ ꯉꯥꯛꯇ ꯄꯣꯊꯥꯍꯟꯗꯅ ꯊꯕꯛ ꯇꯧꯍꯜꯂꯤ. ꯑꯗꯨꯒ ꯍꯦꯟꯊꯣꯏꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ. ꯊꯕꯛ ꯇꯧꯕꯗ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯄꯣꯊꯥꯖꯩ. ꯃꯗꯨ ꯎꯕꯗ ꯇꯃꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯦ, ꯊꯕꯛ ꯇꯧ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯅꯦ ꯁꯤꯌꯥ. ꯀꯅꯥꯅ ꯄꯣꯊꯥꯎ ꯍꯥꯏꯒꯦ? ꯍꯥ? ꯍꯣꯔꯦꯟ ꯂꯧꯔꯝꯗꯥꯏꯗꯗꯤ ꯄꯤꯌꯨ ꯄꯤꯌꯨꯅ ꯍꯥꯏꯔꯛꯀꯅꯤꯅꯦ. ꯏꯅꯦ, ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ. ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ. ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯀꯔꯤꯒꯤ ꯆꯥꯛ ꯂꯥꯝꯕ? ꯍꯥ? ꯀꯔꯤꯒꯤ ꯄꯣꯊꯥꯕ? ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯕ ꯌꯥꯔꯣꯏ. ꯍꯦꯟꯊꯣꯏ ꯃꯁꯥꯗꯨ ꯋꯥꯃꯟꯗꯅ ꯊꯕꯛꯇꯨ ꯁꯨꯕ ꯉꯝꯗ꯭ꯔꯦ. ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯃꯨꯕꯤꯅ. ꯌꯥꯔꯦ ꯌꯥꯔꯦ, ꯃꯤꯠꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ. ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯣꯏꯗꯕꯁꯤꯅ. ꯌꯥꯔꯦ, ꯅꯌꯨꯝꯗ ꯆꯠꯂꯣ. ꯍꯌꯦꯡꯈꯩ ꯂꯥꯛꯑꯅꯨ. ꯑꯩꯅ ꯅꯣꯏꯒꯤ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯗꯅ ꯆꯨꯝꯅ ꯅꯨꯡꯁꯤꯗꯅ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯀꯧꯔꯨꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯒꯤ ꯊꯕꯛ ꯈꯨꯇꯧꯗꯨꯗꯨꯅꯦ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ. ꯆꯠꯂꯣ ꯆꯠꯂꯣ ꯅꯌꯨꯝꯗ. ꯑꯗꯨꯒꯅꯦ, ꯆꯦꯡ ꯄꯤꯌꯨ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯂꯅꯨꯀꯣ. ꯍꯦꯟꯊꯣꯏ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯦ, ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯗꯨꯗ ꯏꯁꯥꯁꯤ ꯋꯥꯗꯨꯅ ꯇꯧꯕꯅꯤ. ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯒꯦ. ꯀꯔꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯕ? ꯀꯔꯤꯒꯤ ꯉꯔꯥꯡ ꯆꯥꯛ ꯆꯥꯗꯕ? ꯍꯥ? ꯅꯆꯤꯟ ꯊꯤꯕ. ꯊꯕꯛꯇꯤ ꯁꯨꯅꯤꯡꯗ꯭ꯔꯒ ꯆꯠꯂꯣ, ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦ. ꯏꯅꯦ, ꯑꯩ ꯍꯌꯦꯡꯈꯩ ꯂꯥꯛꯑꯅꯨ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ. ꯏꯅꯦꯅ ꯆꯦꯡ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯂꯧꯔꯒ ꯆꯥꯒꯅꯤ? ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯏꯅꯦꯅ ꯆꯦꯡ ꯄꯤꯗꯕꯒꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯦ. ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯛꯏ. ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯁꯦ? ꯍꯥ? ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯅꯤ. ꯅꯪ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯜꯂꯤꯀꯣ. ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯈꯔ ꯍꯦꯟꯃꯟ. ꯀꯔꯤꯒꯤ ꯑꯉꯥꯡꯁꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯍꯟꯗꯣꯏꯅꯣ? ꯍꯥ? ꯑꯩꯈꯣꯏꯅꯤꯁꯨ ꯂꯩ, ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯁꯤꯁꯨ ꯂꯩ. ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯉꯥꯡꯁꯤꯃꯈꯛ ꯂꯧꯕꯕꯨ ꯏꯔꯥꯏ ꯂꯩꯕ ꯋꯥꯅꯤ. ꯑꯗꯨꯗ ꯅꯪꯅ ꯃꯤꯒꯤ ꯃꯆꯥ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯏ. ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯅꯔꯤꯟ ꯇꯟ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯠꯇ꯭ꯔꯣ? ꯍꯥ? ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯆꯠ. ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯑꯝꯇ ꯌꯥꯅꯤꯡꯗꯦ. ꯆꯠꯈ꯭ꯔꯣ. ꯑꯁꯨꯝꯅ ꯇꯃꯨꯕꯤꯕꯨ ꯐꯨꯗꯨꯅ ꯇꯥꯟꯕ ꯍꯧꯔꯛꯏ. ꯇꯃꯨꯕꯤꯅ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯕꯨ ꯑꯩꯅꯔꯣ? ꯀꯔꯤ? ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ? ꯍꯥ? ꯏꯆꯟꯅꯨꯄꯤ ꯐꯪꯉꯤ, ꯅꯪꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏ ꯇꯧꯕꯤꯗꯦ. ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯀꯔꯤ ꯊꯕꯛ ꯁꯨꯒꯦ? ꯍꯥ? ꯅꯁꯥꯃꯛꯅ ꯄꯣꯛꯂꯤꯕ ꯅꯆꯥꯁꯤ ꯐꯥꯎꯕ ꯂꯧꯅꯤꯡꯗꯕ ꯅꯪꯕꯨ ꯃꯃꯥ ꯑꯃ ꯍꯥꯏꯗꯨꯔꯣ? ꯍꯥ? ꯀꯥꯟꯅꯗꯦ. ꯅꯪꯗ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ. ꯑꯗꯨꯒ ꯍꯦꯟꯊꯣꯏ, ꯁꯦ ꯃꯥꯃ ꯋꯥ ꯍꯥꯏꯒꯦ. ꯅꯪꯅꯦ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯅꯨꯀꯣ. ꯄꯤꯛꯂꯤꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ. ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯌꯨꯀꯣ. ꯉꯁꯤꯒꯤꯗꯤ ꯆꯦꯡ ꯈꯔ ꯁꯤꯄꯨ. ꯃꯁꯤꯅ ꯅꯣꯏ ꯅꯨꯃꯤꯠ 6-4 ꯆꯥꯟꯅꯔꯅꯤ. ꯆꯠꯂꯨ ꯆꯠ. ꯑꯁꯨꯝꯅ ꯍꯦꯟꯊꯣꯏ ꯆꯦꯡꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯇꯣꯟꯖꯥꯎꯅ ꯇꯃꯨꯕꯤꯕꯨ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯔꯛꯄꯗꯨꯗ ꯇꯃꯨꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ, ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ. ꯑꯩ ꯂꯥꯜꯂꯦ. ꯐꯨꯕꯗ ꯇꯣꯛꯑꯣ. ꯌꯥꯝ ꯅꯥꯔꯦ ꯁꯤ. ꯑꯩ ꯂꯥꯜꯂꯦꯕ.
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯟꯖꯥꯎ ꯐꯨꯕꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯇꯣꯟꯖꯥꯎ ꯃꯇꯩ ꯃꯅꯥꯎ ꯍꯦꯟꯊꯣꯏ ꯈꯣꯏꯗ ꯂꯥꯛꯏ ꯇꯃꯨꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯗ ꯇꯣꯝꯆꯧ, ꯊꯝꯕꯥꯜ, ꯑꯩ ꯅꯣꯏꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯥ ꯍꯦꯟꯊꯣꯏꯕꯨ ꯑꯩꯅ ꯊꯤꯅ ꯇꯧꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯩꯔꯔꯣꯏ, ꯉꯥꯡꯂꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯁꯤ ꯇꯥꯕꯗ ꯊꯝꯕꯥꯜ, ꯇꯣꯝꯆꯧ ꯏꯉꯛ ꯉꯛꯅ ꯊꯣꯛꯂꯦ꯫ ꯍꯥꯏꯕꯗꯤ ꯇꯃꯨꯕꯤꯅ ꯍꯦꯟꯊꯣꯏꯕꯨ ꯊꯤꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯪꯗꯦ, ꯍꯦꯟꯊꯣꯏꯅꯁꯨ ꯇꯝꯗꯕꯅꯤꯅ꯫ ꯊꯝꯕꯥꯜꯅ, ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯏꯆꯥꯅ ꯉꯥꯡꯉꯤꯅ ꯅꯣꯏꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯁꯨꯕ ꯍꯩꯔꯝꯂꯣꯏ꯫ ꯏꯆꯥꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯣꯏꯅ ꯉꯥꯛꯄꯤꯌꯨ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯔ ꯀꯜꯂꯕꯅꯤꯅ ꯑꯩ ꯅꯣꯏꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯅꯤ꯫ ꯏꯁꯥꯁꯤ ꯑꯃꯨꯛ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯑꯩꯗꯤ ꯍꯦꯟꯊꯣꯏꯁꯦ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯎꯄꯥꯏ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯕꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯆꯦꯛꯁꯨ ꯐꯅꯌꯥꯝ ꯄꯤꯈ꯭ꯔꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯥꯟꯅꯔꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯌꯧꯕꯤꯔꯣ꯫ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯖꯔꯣ꯫ ꯂꯦꯡꯕꯤꯔꯣ ꯂꯦꯡꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯇꯣꯟꯖꯥꯎ ꯃꯇꯩ ꯃꯅꯥꯎꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥ ꯀꯟꯈꯠꯂꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫